मरुओइब पाउ पिजरी Citizenship Amendment Bill yaning da phongdokna miyamna MP Babanandegi mayumda thomjinkhre mioi manga aso apan nangkhre amadi Citizenship Amendment Bill gi matang da ihau kansinrakpaga loina lengak na su political parties tingi mifam pangthok na basem sakhre Kurumzari Mijeng tabiri basing butaram na usari pau sandok na pizari Citizenship Amendment Bill yaning da phongdok tu ngasi nungthil miyam na waheng bamlekai de leiba Rajya Sabha gi MP KSS Babanandagi mayumda thomjinkhre miyam adu control tawnaba police na MP Babanandagi gate ta thingduna thamki miyam gi khongjang kansilakpadagi police na mob bomb sizinaduna miyam adu mafam adudagi tankhai thogdok adu da mahairoi mari yauna lambi da chatlamba mioi ama wantharakpadagi hospital da pukhatuna laitanakre Ayo, lanceng mana? Jatkiba January ki tang nipan da Lok Sabha na pass tawkiba Citizenship Amendment Bill 1 oin onduna sanahan ba yaroi haina Manipur yauna awang nongpok lamdam da khongjang changshin ba kangkhalakli Manipur da su mahairoi gi lup yauna organization kya amade lekai lekai damyamna bill asigi mayok ta khongjang changshin ba kangkhalakli Political party kaya gi maikai digi bill asigi matang da sabsaba warep launana ba Manipur lengak ta assembly mifam kaugadabani haina taksin ba leptre amaromda Manipur lengak na bill asigi matang da Khanana ba Manipur da lairiba political parties singi oiba mifam ama lakliba tang kun nipan da pangthok na basem sakhre pangthok kadoriba mifam asida political party khudingma ki miut singa saruk yaduna makhoi gi oiba apam pamda amadi leiba ki oiba phibam asi yenglaga miyam gi khallaga aphaba warep ama loba pamli amaromda pangthok kadoriba political party asigi mifam da JDU yawroi haina media da phongdok khibal laikhrabani Citizenship Amendment Bill pass tawkiba du withdraw taw Manipur People Bill gi SNP gi dabani India gi communal policy yaning de bill asi awang nongpok lamdam da chatnaba yaroi haina ngasi JC ILPS na sinduna dilong da wakan mifam sathaki wakan mifam adu da vendor development Lilong Bazar gi secretary Mohammad Firoz Khan na bill asi athuba matam da handoktrabadi makha tanang tongan tongan ba khongjang kaya changsin gani haiki Bharat asida one nation one religion hai bagi asikom laba puina amada sanction lakliba khongjang ase Bharat masa punna makki leiriba state kya dagi yaning da bagi kolawasi lauriba siga chap manana Manipur ki praja koina su yaning de haiba achau ba sigum laba ihau wasini ngasi ekona changjal liba khongjang ase matung da su thaki gane lek palaitana akan ba khongjang kya sanction ge gane haiba se media ki thung da Amaromda Citizenship Amendment Bill gi mayokta Manipur Students Association Delhi Masat na Delhi da khongjang changsinkhre Masat ki president Bewon Thoksam na phongdorokpada lengak na bill astigi matangda ngaha ki wangang duna leibagi mota miyang gi kholau ta duna bill astigi mayokta lepagi matam oire Manipur asti subna tangi Hindu khaktagi ra Hindu lining satpa khaktagi oiba mongda utnana buhonai haina yaning da phongdokhi Manipur da CAB na kaiba poro ya masum atopa bill se support ok silaga
tungda maitai kan bagi atau lamda lai maitai kan bagi marumda bill si support to bagi koina mayamda moi team dongna ba khadak madak to bane lowi sigumba miyamda utsa bi thabak si ko kadami aduga CAB haiba central government to riba si Manipur government na matik leiba asing leader ne haiba taraga di masana masamak si gi mayok ta yam jawba miyam gi chapanna miyam interest ta miyam gi kholaw miyam gi wakhallo na du kasingna represent to bo iba taraga di maha masih di mayok ta lepe haina lakto ko tamni si lakto ko na hojipau hale ga mangang to boji yam kai ni ngai ni Amaromda Citizenship Amendment Bill na ek olak labasu masina pirakadaba saitheng sing Manipur People Bill lisingani taranipa na ek olak pada ngathokpa ngamgani haiba topic ta ngasi Debaters Union of Manipur na sinduna debating competition ama GM Hall da pangthokre competitor nifurom na saruk yakiba competition adugi matangda Dr. S Lanchen bana speaker oikhi debating competition asi mipum khudimak bill asigi matangda khanghanaba pangthokpani haina DUM की जनरल सेक्रेटरी MK सोरोस खान न फोंदोरकली मणिपुर तमी पाइनरीब पोसक असिदा एखोइगी नहा सिंग पुंजलकांदा डिबेटर सिंग पुंजलकांदा सेमलिब लोक डिबेटर यूनियन ऑफ मणिपुर न सुकारम खोंथांग लौगदगे हाइबदो लेंगांग ना अमा हाइबा प्रजा सिंग अमा हाइब CSO सिंग अमा हाइबा पॉलिटिकल पार्टी तोंगा तोंगा बसिंग अमा हाइबा हाइदि तांगलु लेता दरबा सिदा मयामदा मतौ करम माइन तौरगा एखोइगी हाइबा बिन सिना MP हाइदि मणिपुर पीपल बिल सिना सिटीजनशिप MM बिल सिंग आथोक ngam natang moidrobra hajalibra haibado debater sing debate ki form da sangsalakanda की मैम मैम खांगना अखोई सममुता खांगना करम खोंथांग लौगदगे हाइबदो लेबकनबगे दमक्ता तंजा से लौज Republic Day gi section thorang lokhatpa oina Imphal East District Police amadi nupi police yauna wangkhai ningthem pukri mapalda aina yadaba mioi sing leibra haina ngase ayuk thiba humbagi thabak sathakre Amaromda Imphal West District Police na ngasi pauna kaithel da thibu humbagi thabak sathakre mioi 15 masagi saktak se yaudabadagi makhatana verification sathanaba city police sinakre Imphal West SP gi midyang makhada ngasi kanglagi awanglom thangba charukta thibu humbagi thabak sathakre thibu humbagi thabak aduda mipha mipun yaukide Amaromda Imphal West Police na su North AOC Ras Medicity gi akoiba amadi hanagi High Court leirambagi manakta thibu humbagi thabak sathakre mipha mipun yaukide Nupilal Ningsing Thoram Numita Sahi Khuding Pangthokpa Nupilal Ningsing Lamjel Singjamai gi President Matam Sangno Oirambata Natana Skon Mandir gi Live Members so Oirambi KSS Ketuki Devi gi Devi Masagi Anaba Amadagi Laikhidre Masagi Chahi Marifudra Mari Sukre Mahaki Thawai Yaudrba Haksang ngasi Sangai Prauda Lebe Skon Mandir da Miyam na Haikat Lekat Tamduna Ikai Khumna Utkre Netaji Subhash Chandra Bose ki chamaga kunithoi suba mapok kumon thoram ngarang moirang de leiba INA Memorial Hall da pangthokre Art and Culture Development amasung INA Advisory Committee ani na khusamna duna pangthokpa thoram aduda Art and Culture ki Joint Director L Kisorzit Moirang College ki Principal Oiramba Dr AK Sundar Kumar Hana SP Oiramba L Maipak na maruiba myoy sing oina saruk yakhi Joint Director L Kisorzit na Netaji Subhash Chandra Bose kumba myoy amana Indiana maning makha tamnana bohona bada Manipur gi moirangda INA gi lanmi singna firal yunglamba astimak chawthok saningai ni astigumba mafam system ka sagatpa matamda advisory committee amadi lamdam asigi mioi khudimakna mateng pangbiu haiki civilization asirayda maru ko kayama ko ko na recorded ko 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 history which can never be aduna masige kana neyada hagati yega karikaram incident ko kana neyada Tapi tumgi lakhe to picture asida apaba civilization apaba samaj adu center pada kari kamina yeke hai aduna history si nahi bagi hai malu ni hai na lawje ni hai ni khamjani Manipur gi mafam ayambada law lokpa loiraga charu mai thaduna manghanbagi mahutta microbial decomposer season aduna saru buhar onthokpagi matangda nomagi oiba training program ama Arapti awang lekai de leiba soibam maniton gi ingkholda Agriculture Technology Management Agency Atma Imphal East amadi Arapti Irup Farmers Association ani na sinduna pangthokre thoramaduda Atma Imphal East ki Block Technology Manager Thangjam Roma Kanta Assistant Technology Manager T
Dipuna Resource Person oina wangangki Arapti Iru Farmers Association ki Chairman Konthauzam Ibo Tombi susaruk yaki. Moirangda laiba ibudau thangjinggi taloi ima ayang laima ahal amadi atombi anina mapam lamdamda kumlakpada ningolgi athen pot tambo oina ibudaugi masaigonda laiba yumthong khudingda kabok yenbagi thauram ariba matamdagi hauna sanarakpa ayang laima kabok saibi waksingi thanil numita kabok pokhallaga wakchingi tara tarukni panba amadi tara taretni panba numita kabok saibagi thauram pangthoktuna lakpa adu handak chahi gi su pangthokre. Ngarang Manipur lenga ki Department of Personnel and Administrative Reform na MCS officer yangkai mari gi fam hongdok hongjin tawkhre. Marak thatna ten babre amatang lawjari. Angang singbu smart oina mari makhong chumna parents singa anakpa mari ga loina na bukhachari ba life school gari gi pre nursery tigene class 10 fawbagi anowa admission hojare school sina angang singbu oja singna kupna electronics ki mateng loduna takpi tambi betana tana angang singi mayum da chatuna matam gi pau phongna duna angang singbu afaba maru changma mi amamam ohen daba yadi haiduna khona jari ba life school ni admission to biduna yengbiu nupa amsung nupi gi boarding gi khudung chaba pijari akak naba sit khara khaktani. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Hangbiragani Ima Diary da milking matins khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking matins khayamde dum sanmari manga sidum sumbang ngam kawaga sangom hidokani hayo wafam leitra sida sangom sumbasina easy play haise ko adum oidre hani jangna dum jana dum thai 2019 na lakpada supnagi lisingani ga taramapan piraga adumgi apamba hero Metro H natraga hero duet ama pung anigi manungda lobiba yagani. Pleasure Metro H amadi duet da lupa lising ahum cash discount su pizari. Hurry, offer valid till 31st January 2019. For more details, please visit authorized dealer Eastern Hero Chingmirong and Eastern Hero Sangai Pro opposite ISKCON Temple. Northeast Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of Indiana Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba Patsoibi Housing Finance Company Limited amadi masigi subsidiary companies singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na baning sing jare Patsoibi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Amukana taramlok stari makhataba pau. Republic Day ki thauram boycott tawbaga loinana pung 12 ki general strike lauthokle haina KCP MJC gi Department of Publicity and Propaganda gi Secretary Ningthem Mangang na thadorok pasterol amana khangalagli cherol asina makha taraduna numit asige ayuk pung 3 tagi numidang pung 3 phawba sathagadoriba general strike asida Ireisa pumbana sinthale piu amadi numit asida medical, fire service, water supply, electricity, lining laison gamari lainaba thabak amadi media gi di konseloi hairi. Home Guard ta battalion commander thamdaba yade highway lairabadi lengak na Manipur Home Guard rules lising amaga chama panmari fudra taruk assistem doktuna assembly amadi cabinet ta puthoklaga battalion commander thamlani haibadu mayek sengna thabak paikhat piu haina Manipur Home Guard Employee Welfare Association ki President Yanglem Mangi nangasi Manipur Press Club ta pangthokpa pawmi sing unabada phongdokre mahakna makha taraduna rule gi wangmada battalion commander manga hapsinduna thamliba asigi matangda Mari lainaba authority da khangan khrabasung amadi court ki order fawba taduna leirabasu thabak oina paikhatri haiki. Manipur Sarkar ki Home Department chu qualify chu oidaba class kaya leiba mina battalion commander esi oigata buno ju khangdaba certificate hajan putokpa
चाही चाम सुदर बाबा सर्टिफिकेट सेमदोगा ओइबा मोय मंगा तरुकसिना मणिपुर की होंगा से मारा फंगै मरु फंगै मंगहन गदोरे मसिदा मखोइना मसागी ओइजबा थिरगा ngangbसे मसि होम डिपार्टमेंट सु मसि कया कन थाजबसे थंबिरुरनु अदुन स्ट्रीमलाइन तौबिरो असुम ममिदो प्रमोशन पीबिरो अदुगा बेटालियन कमांडर आइबसे यामना दरकार लई हारगदी मणिपुर सरकारना असेंबली दा नत्रगा कैबिनेट दा ऑर्डिनेंस हम जारी रगा बेटालियन कमांडर आइबा पोसे लैरनी थमनी एन एक एड रूल दा हापनी हाइदन तौबिरो रॉयल राइडर्स मणिपुर की तरानिथोई सुबह चाही की थौरम ngarang kairau da pangthokre thorom aduga mari lenana laikhidraba राइडर्स सिंगी मफम दा हाइकत लेकत तमदुना इकाई खुनबु उठकी लोइनाना राइडर्स खरदा अचंबा खुदोल सिंग तमकी ऑर्गेनाइजेशन असिना लमदम असिगी चिंग अमदी खुंगंगी मनुंग हंजिन लैबा मफम सिंग दा सत्तुना मियांगी मतेंग पांगदुना लाकली मखाताना सु मियांगी दमा अंगब मतेंग पांगखिगनी हाइकी Scientific Poultry Production Unemployed Youths and School Dropout Youths of Manipur Haibasida Tha Ahungi Oba Vocational Training Program Ama Ngasidagi Central Agricultural University ki College of Agriculture da Haukre Haudopagi Tharumda University asigi Vice Chancellor Professor M Premzit Veterinary Director Dr. S Jawiyawna University gi Mioi kya Saruk Yakhi Director S Saubana Veterinary Department and District Kudimaktagi Khangatlaba Beneficiaries sing the San Hameng Amadi Yena Chingba Piduna Senthok lehanna thorang paikhat le haiki Vice Chancellor M Premzina State asida mipal tangdana isana puthok pothok singna hingnana ba amadi Senthok lehanna ba training program asi akhanna University asina sinduna pangthokpani haiki Akoi poultry farming sida tawrakan dei the successful agripreneur startup toge haina chongthori ba akoi gi isine naw singse akoi ne ambassador ne thaga moina leiri ba moi gi district ta Magi Ataida, Moina Master Trainer or Kandaida, Atai Bushu Wakalon Piraga Training Pirakandaida, Nasai Hari Wakogi, Capacity Building Training Program, Vocational Course, Skill Development Say, Pakshan Shando Kandaida, Nasai Ashingwadi, Manipur, the Koina, Taupung, Dagi Samasha, Sinzakamapan, Tang Daba, Habitu Akoina, Nasai Mapandagi, Yen Posilatragasu, Ecoina Putoxer Kandaida, Koi, Hinava, Asha Painava. Yuhar haba ichau thorakpa amadi accident chingba thorakpa matamda matau karamna miyoibagi punsi kangadabagi haibagi matangda Council for Advancement of Rural Development CARD Thobal Khetri Laikai Indian Red Cross Society Thobal Branch amadi Khetri Laikai Rising Club na punasinduna nongmagi oiba mock drill demonstration ama ngarang Thobal Khetri Laikai Hautabi lampak ta pangthokre IRCS Manipur State ki Coordinator Dr. Banki Mamadi staff singna miyoibagi punsi karamna kangadabagi haibadu saruk yariba singda khangan ki IRCS Thobal Branch ki President K. Sadananda, CARD Thobal ki President I. Asau, Secretary W. Ibohal Amadi Akoy Beginaha Humpurom na Sarukyaki. Thasigi Tangtara Humdoidagi Moirang Multipurpose Higher Secondary School Ground at Timnipan na Sarukya duna sa Tarakiba Ahum Suba S. Biro Amadi S. Brozen Memorial Under 13 State Level Football Tournament listing ani Tarama Pangi Mapu Amofa Academy A na oikre final match aduda Amofa Academy A na Sugunu FC bu goal taret tarukta maitiba piki thoram aduda winner oikraba Amofa Academy da trophy ga loinana lupa listing kun amadi runners up ta lupa listing taraga loinana trophy kusinakre Loshila pada maroi bapa amuka na pizari Citizenship Amendment Bill yaning da bafongdok tuna miyam na MP Babanandagi mayum da thomjin kre miyoy mga asopan ng kre Amadi Citizenship Amendment Bill gi matang da ihaw kansin narakpag loy na lengang na su political parties singi mipam pangtok na basem sa kre Yang tabiri basing bu amuka na krumzari